Center amasung state lengakna Maral leibasing mathagta akan bathabak loukhatpa ngamkidabana Manipurda BJP maithihoubni Chief Minister Pham thadokpagi wafam leite Pham thadokrabadi illegal immigrant amadi drug mafia singi lambida yetpinaba kanasu leiroi NBN Haukiba sahidagi thorokliba irang asigi leiriba yamna sayetnaba fiba masina maram oiduna state amasung central government na Maral leibasing mathagta akan bathabak loukhatpa ngamkidabana Manipur gi Lok Sabha mikhalda BJP na maithihoubni masigi mapung phaba thodang adu CM ama oina aihakna lofam thoi haina Manipur gi Chief Minister NBN na phongdorakre Indian Express ki sip Ritika Soprana akhanana laukiba interview amada wafamasi phongdokladuna Chief Minister na hai lenga ki maikaidagi matik saba action loukhatpa ngamkidaba sina maram oiduna tampaki miyamgi marakta state amadi center da paliba lengak animakta pendaba leinarakhi law and order asina state ki issue oijarabasu irang asida hojik fawada miyamgi apamba adumak thunganba ngamjadrabasu central force na maru oiba thodang lauduna lakli Maram kaya si leibadagi aikoina tampakta maithihoubni state asigi outer parliamentary constituency gi oinasu chap manaba situation sing leikhi Manipurda tholiba issue sing asi loisinana bahotnabada yamna complex oiba phibamda leiri Miyoi kayana manungi oiba maru oiba problem asi khangde hariba maru oiba nungi issue sing asi thidokpa amadi khangdokpana Irang asigi waroisin puraknabagi maru oiba khongthang oigani Lok Sabha mikhalda maithiba sigi mapung phaba thodang adu Chief Minister ama oina aihak isamakna lofam thoi agency kharana state asida hojik thokriba irang asi kanglup ki lan oina uri adubo aikhoi ki maikaidagi di masi kanglup ki irang oina ude state lenga ki maikaidagi illegal immigrants masak khangdokpa amadi makhoi gi maramda halan kinaba thabak loukhatli Popi pambising manghanta anduna kumza inglising aniga taragani panda war on drug hogdokhi yelhau proof sing asi aikhoigi citizen adubu kanagumba kharana leibaga sida makhoigi mayokta lei haiduna lan uhanana bohnari masina irang asi ohelakpani haiki Ain kaina sangsilakhiba mitop sing asina hanadagi khunda leidaduna leiraklaba kuki singda maitai singi mathakta lan hohanduna hu kamsili Tampaki miyam na lenga ki thabak thoram da sogatli drug mafia gumba mapan gi mitop singkhakta da irang asi thon bani mapan dagi sangsilakhi wasina kuki miyam da insinduna irang hauhan nabagi sakti lei Masida tampaki miyamna laman khumhananabagi wakhalon puananaba maram ohelli mikhalda tampaki miyamna aikhoigi mayokta bot pikhibagi maram asi miyamna state amasung central government na illegal immigrants sing da serak pigani haibagi thajaba thamki madu aikhoina thabakta onthokpa ngamkhide irang asi horokpadagi hongna state amadi central engak animaki maikaidagi Maral leibasing mathakta akan bathabak loukhatpa ngamkhide adubu masi tamna fibam phagalakli handaki Lok Sabha mikhalasida miyamna piriba Rai sida Chief Minister na kari wakhalon lei Manipurda hojik ahongba purakpa mathau tai khanbra haina hangkiba wahangi paukumda CM na makha taraduna hojik tawriba thauda asi hongdokpa changi Central Force na state lengak na paikhalagliba thabak thorom singda yamna yang launa sagatpham thoi loinana asengba tribal miyam da state lengak na makhoigi mayokta leite kumsa inglising amaga chamapan ga humpuga mathoigi matungda lakpa mitop singda Target tawpani haiba khangananaba honabada mateng pangpham thoi Chief Minister na phongdokhiba wafam asi Central Force na state lengakta sogate haiba wafam la haina hangkhiba wahangi paukhumda CM na hai State lengakna yelhau mi miyambu mayai kaba chinjaktagi kananaba loinana illegal immigrants sing amasung umang kokthokpagi mayokda thabak tawi khongthang asi akaknaba kangrup amada atamnana target tawbugumna agency kharana lana uri madugi wakhalon adu hongdofam thoi State lengakna hogdokriba khongthang asida mokhoina sagotkadabani kumza inglising amaga chamapan ga humpuga mathoigi matungda sangsilakhiba illegal immigrants sing masak khangdokpagi thabak paikhatli Golden Triangle dagi lakpa drug mafia singa lanthengnari loinana umang wamak ngak senana bahotnari hariba thabak thoram sing asida Central Force sing nasu sogatpa mathau tai haiki hojik lairiba phiba masi center na punamak khangi mikhal na maram oiduna center gi lusingba singi thabak chinbadagi issue asida mai onsin bangam khidabani anauba lengak siamnaba matungda center gi maikaidagi sungsoi soidina khut thingilakani amadi Manipur gi irang asi chapchana warosin purakna bahotnabada mateng panglakani State asida Prime Minister lakani haibagi wakhalon leibra haina hangbada CM na hai Prime Minister lakpa natraga laktaba haibadudi thoidokpa wafam oide mahangna state asida laktrabasu parliament amadi Red Fort mamangda Manipur gi matangda ningthina wafam sing thamkhre adubu kanagumba amatana madu takhide
Prime Minister na issue asigi matangda anirak hana wa ngangkhre PM gi wafam aduna state asida thokriba irang asigi ahongba karisu lakpa ude haiba wafam da Chief Minister na hai madu aran bani Prime Minister na phongdokhiba wafam sing kanagumba amata na takhide bhangna phongdokhiba wafam sing yawba video utuna miyamda wakhal tahanana ba honakhi matam gi matung ina Imphal amadi Manipur pumbadagi tapna sagalakli madu nadamdrabadi social media amadi negative oiba paw singna pik thalamgani masini hojik oriba fibam asi handak Lok Sabha mikhal asida miyamna piriba rai asigi thawda Chief Minister na laure harabani na CM pham thadokadra haina hangba wahangi pakhumda adugumba khongthang amata loukhatkadaba laite kanagumba kharana aihak amadi state asigi singthaba amasung thukaina bo hotnari makhoibu aingi oiba serak piba haibasi aigi ithawni naga sing yauna Manipur gi yelhomi singna thengnari ba issue sing aihak amadi aigi timda sab chana khangi hojik hena akanba moongda thabak paikhatpa matam oire Chief Minister pham thadokpagi wafam laite makhoina aibu pham masilagi lokthokpa pamliba asigi maramdi aihaki lengakna illegal immigrants sing masa khangdokpa amadi drug mafia singi mathakta thabak paikhalakpadagini karigumba aina CM pham thadoklabadi makhoigi lambida yetpinaba kanana su leiraroi madu aikhoina karigidamak yeknaba singda pigadoribano haiki Manipur gi nataba atopa state singda BJP na sit kayada maithikhibagi maram karigini khanbagi haina hangba wahangda CM na hai masi yamna amotpa politics ni Congress na aranba wasak saktuna karisu khangjadaba misam miyambu lana lamjingli miyamgi account ta yamlaba senpham sing hapkani haibagi wasakli madudi oithoktabani masina BJP sit masing hanthaknabagi maram ohenkhibani masida miyamna senpham kaya fanghaliba defense budget Ayushman Bharat budget surrender tawgadra Manipur da makhoina tokhaiba administration gi aranba wasak sakli India kaibagi matangda wangangba yaroi Manipur da su adu mangai makhoina karamna Manipur masya tana thugaibagi wanganga doribano masi oithoktabani haina Chief Minister na makha tana phongdokhi Siki amata charoi haiba wasak ngasisu hongdri MLA Nisikanta Kaisamthong Kendragi MLA Nisikanta sapamna ngasi mahaki local area development fund dagi sakhiba club building ama amasung community hall ani sangkaduna miyamda khusinglakre ngasi sangga kiba singadudi Kaisampa Thiam Lekai Development Committee gi naunga saba building Social Welfare Club Community Hall ngana pithong mapal amasung haubam ngangom lekai gi Maira Sangkam Community Hall ni sangga bagi thoramadu da MLA Nisikanta na phongdokhibada local area development fund asi miyam gini mahaki nate mahana hanadagi hongna haiba Siki amata charoi haiba wasak ngasi su hongba leite haki Mahangna hai, mahangna Siki amata charoi haibada wajaw ngangi haiduna karemnaba noknaba yauri mahakti isada migi maral matkanu huranganu haiduna tambiba MLA ni hainu phongdokhi panba yabadi MLA Nisikantana Kendra sigi maruoiba iramnala sing kanna sengba amasung sembagi thabak satharibane Security na khunja sing lokthok yummai thahan khibra Federation of Haumi Ziribangi khulkharagi khunja sing bu security na lokthok mayummai thahan khibra haina Federation of Haumi na hanglakli Federation of Haumi gi General Secretary Athoi Kamaina thadorokpa cherol amana hai Ziribangi Gular Thondagi Soibam Sarat chahi yankhai ga nipan bu hat khraba matu district magistrate na matam kaktana curfew thamningai Jun taruki numidang pung taruk tarakpada maitegi khultamna nomai round kya kaptharakhi masigi nongan basaisat taret ki ayukta maitegi yum kaya mai thaba horakpada miyabu ngak sengadaba security singna khulkharagi khunja singbu hondoklaga maning tamna ayetpa yaudana yum singadu mai thahanki district magistrate na laukthokliba curfew adu mai thaba sanglak jingaidagini adu oirabadi district magistrate ki order adudi se khaktani haiba takle security na tawgadaba mathaudi thabakta onthoktre curfew manungda chai fawba paiba yadaba mi ani ahum suna punbagi athengba leiba matamduda matau karamna kuki singna maning tamna khusu kulai paiduna maitai misam sing adugi mayum mai thahalibano mai thar jingai mangoina na security na khunja sing hondokpagi mahut
ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯖꯤꯔꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯈꯨꯗꯛꯇ ꯇꯧꯐꯝ ꯊꯣꯛꯏ꯫ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯃꯤꯇꯣꯞꯅ ꯇꯧꯔꯛꯄ ꯂꯥꯟꯗ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗ ꯂꯨꯞ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯆꯥꯗꯅ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯗꯤ ꯂꯅꯥꯏ ꯑꯣꯏꯕ ꯑꯃꯠꯇꯅ ꯄꯤꯁꯀꯤ ꯋꯥꯐꯝ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫